Karigumba Pakistan India nuclear bomb thadarakladhi kari yogani kamai tawgani. Pakistan India gi maruiba cities Mumbai gumba Delhi da hana target tawkani. India na su Pakistan gi maruiba cities oriba Karachi, Lahore, Islamabad da hana bomb thadagani. Masina marum origa laiba cities punamakta yam sathina mang takpa thokani. Ahan bagi pungamada laiba lebak animaki population karo tara hena sigani. Blast ki matungda radioactive yam thuna yang sandorak lagani. Masina marum origa anakpada laiba miyoi singi organ sing damage tawgani. Blast na maram oirga madudagi karakpa maikuduna pambi manamasing hauriba upal wapal punamak mang takani. India khatanatana naknana lariba atopa lebaksing da susada thaktabdagi siba mayoknaragani. Ising nungsit akhona lebliba pithribi lemai seliba turel punamak radioactive oirgani. Masina maram oirga miyoi ayamba khoranglaga sigani. Nuclear war tawna lebak amatana langam firal thetwa mai pakpa ngamloi. Malem asal laiba lebak punamak tamna loina tumna mangkhigani. Miyoi batana tana laiba jiba pama punamak malem asli loina tumna mangkhiba yai.